Lakhipuronline putoksaba April ki tang 18 nongmaijing numit ki Khomjinba Pao tabirase. Ahanbada maruoiba pao. Mukhyamantri Himanta Biswa Sarma Barak Tampak ki jila ahumda panchayat mikhal ga mari lainaba thorom singda saruk jakre. Lakliba September tha sida Silchar Municipal Corporation ki mikhal pangthok lagani. Kaptanpur Mitei Khungangi Pibam Urubada Congress ki luchingba mana pendaba phongdoragli. Pehelgam ki thodokta laikhijaba Corporal Teg Hailangi aroiba mathong mangam pangthokre amasung cachar gi yumlembam thongama miteina wusu taulu championship ta sanagi amasung senjengi takaman amamam lawrakre. Haujik mapungoiba pau tabirase. Kashmir ki Pehelgam da thokiba tamthireba thodok adubu saugotpa mioi sing mayokta Assam police na tongan mafam sing da khongjang chathaduna leiri. Pehelgam ki thodok ki maramda social media da leibak ki mayokta wangang ki bagi damak ngarang Guwahati dagi Dimple Baruabu Kolaghat police na phakhi. Masiga manaba mong da Cachar jila gi Kaligans dagi Mustaq Ahmad Koba naha masu phakre. Kamrup jila gi Hajong dagi su atopa mioi amaga su phakre haina Mukhyamantri Dr. Himanta Biswa Sarma na paumising da phongdokre. Mukhyamantri na makhata na phongdoki bada leibak ki mayokta wangang liba mioi sing makhata na phaki gani hairaduna social media da thagadiba posting hojiksu yengsinduna leiri haina Mukhyamantri na phongdoki. Panchayat mikhal gi numit naksilakpaga loinana tongan ba rajniti dol singi khongjang kankhalakli. BJP gi luchingba masung Mukhyamantri Dr. Himanta Biswa Sarma na ngarang thangjanamita Barak Tampak ki jila ahumda mikhal ga mari lainaba thorom singda saruk jakhi. Mukhyamantri na Cachar jila gi Udarbon gi Hatisora cha bagan da pangthokpa mikhal ga mari lainaba mifam amada saruk jaraduna mahakna hai Barak Tampak chawkathandana Assam bu chawkhalanba ngamloi. Lising ani ga 13 ki Vidhan Sabha mikhal gi mamangda East West Corridor haibadi Mahasorok hangdoklagani amasung masina Barak Tampak amasung Dispur gi marakta chathok chasin gi matam yamna hantaharlagani haina mahakna pankhi. Lakliba September tha sida Silchar Municipal Corporation gi mikhal pangthok lagani hainasu Mukhyamantri na lauthokhi. Mahakna Sribhumi jila gi Nilam Bazar da pangthokpa mifam amada su wangangkhi. Mifam aduda Mantri Krishnendu Pal, Mantri Kaushik Rai, Rajya Sabha gi MP Mission Ranjan Das, MLA Bijoy Malakar, Komala Khade Purkaista masung party gi atei thomi sing saruk jakhi. Moi nirbashonar karone ahisilu Silchar Cachar Sribhumi Hailakandi tinita khub bhal sabha hol manuhor bahut utsaহ lokasabha nirbasonotকৈ manuhor utsaহ ebar beছি আছে মই ভাবো যে বৰাকত তিনিটা জিলাতে আমি জিলা পৰিষদ বনাম আৰু আঞ্চলিক পঞ্চায়ত বিলাকো আমি বনাম আচ্ছা এতিয়ালৈকে কিমান এৰেষ্ট হৈছে এতিয়ালৈকে 9 জন Sir, we have seen that it is the highest arrest after the clear. You see, whoever posts pro-Pakistani content, we are going to arrest them and we are going to take very tough stand against them. সরকারের কঠোর নির্দেশের পাশে তো দেখা গৈছে যে একাংশ এতিয়াও সামাজিক মাধ্যমত সরকারক তো জেলত ভরাব 2-4টা মানুষ লাগে না সবে যদি সরকার মানি যায় জেল কোন যাবে তো জেল যাওয়ার জন্য তো 2-1টা মহাপুরুষের প্রয়োজন না আচ্ছা স্যার বরাকত দেখা গৈছে যে নির্বাচনের পূর্বে কেইবাখনো আসন বিজেপি ইতিমধ্যে দখল কৰি লৈছে খুব ভাল ৰিজাল্ট হৈছে অসমত জিলা পৰিষদ আঞ্চলিক পঞ্চায়ত আমি বহুত জিকিছো মেম্বাৰ বহুত জিকিছো আৰু এইবাৰ পঞ্চায়তত ভাবিব নোৱাৰা ৰিজাল্ট হ'ব এক্সেপচনেল ৰিজাল্ট আমি দেখিলো কাছাৰত একমাত্ৰ জিলা পৰিষদত কাছাৰৰ লখিপুৰ জিলা পৰিষদ দুটা আসন ইতিমধ্যে জিকি গৈছে তেওঁলোকে চাহ নোখোৱাই আৰু আমিতো আনকণ্টেষ্ট জিকিলে আমিতো বেয়া পাওঁ না চাহ একাপ খাব নোৱাৰো গতিকে এইটো কৌশিক ৰায়কটো মই গালি দিছোঁ কি আনকণ্টেষ্ট হ'ব নালাগিছিলে ইলেকশ্যন থাকিলেহে আমাৰ কাৰ্যকৰ্তাবিলাকে চাহ একাপ খাব পাৰে All India Congress Committee AICC ki Secretary Prithivira Sathe ngarang Katigora gi Babur Bazar da pangthokpa mikhal gi mifam amada saruk jaraduna wangangkhe. Assam da Lok Sabha gi MP Rakibul Hussain na Sonabari Ghat ki Bagpur da pangthokiba mikhal ga mari lainaba mifam amada saruk jaraduna Congress ki miyut singbu sawgalladuna wangangkhe. Ningtamba Bharatda hingliba jati khudingmak magi phangpham thokpa hak phangli adubu Lakhipur Kendra gi manung chanbada Kaptanpur Meitei Khungangda
ngasisu charuna koppa yum amadi kinthagadabagi ngaiduna leiraba mitegi yum kaya thengnarubada Congress ki luchingba Dr. Maimom Santi Kumarna thamoi sokna pendaba phongdoragle lakliba panchayat mikhalgi binakandi Bobon Hill Jila Parishad ki Congress mire Rahul Pandey ki damakta yumthong khudingda vote khomba chatpa matamda asiguma phibam asi thengnarakpata natana khungang asigi bamon laisang amagi oirama phibam urubada paliba lenga kasina vote launanaba mitei budi konsilaga laisang asibudi mirai biramle hairi Khongsat aduda Dr. Santi Kumarna ZPC candidate kaloinana Singirbon Maitei Khungangi yumthom khudingda chatuna nongdon khetna wangliba potchai gi mamal amadi thabak phangtabagi awaba kaya sikoknanaba Congress mirepta vote hapinanaba miyamda haijakhi Handak kasara madi ate Assam gi mitei na taba mafam kayada Thabal chongbada DJ hapchilakpa se aikhoi meitei khunai gi oina laibak thibani hairaduna Young Manipuri Council Assam YMCA na akan mamongda yaningda phongdorakle YMC na thadorakpa cherolasina hai Art and Culture da awang bathak ta leiriba meitei jati asigi masak thihanaba honaba khudakta lepiu Thabal chongbagi asengba saktam adumak lejasanu aduga DJ na DJ gi thokpa adum tongana pangthokninglabasu pangthokpiu haina cherolasina makataraduna Thabal sinbiriba ichilinaw singna masi tawbitanaba YMCA gi maikidagi General Secretary Rosan Irom amasung Working President Rajesh Mangangi cherolasida appeal tawrakle Silchar Railway Station da huralakpani haiba mobile phone manga galoinana nupa ma phare Silchar Railway Station da ngarang Railway Protection Force RPF na tawkiba thi umbagi thodok amada huranbani haina jingnaba mioi ama mobile phone manga galoinana nupa ma phare mobile phone sing asi kharani gi mamangda passenger sing dagi huralaga yonaba honaraba oigani hairi mioi adu polam sing adu kaloinana ain git matungina thabak chathanaba RPF post Silchar da pukre hairi Lakhipur Court District ki manung chanbada nungphau khungang da leiba ireima lairembi gi chahi gi komon thoram lagliba April gi tang kuntra kalen gi humni panba yumsa kaisen mita pangthok dagani hairiba ireima lairembi gi chahi gi komon thoram asida miyamna saruk yabiranaba ireima lairembi Temple Management Committee gi maigi dagi Secretary Tonambam Robindrana nolukna pauzelakle Pahalgam ki tamthiraba thodokta laikhidraba Arunachal Pradesh ki Corporal Tek Hailangi aroiba mathau mangam mahaki poknapam khungang Lower Subansiri District ta irai nimita Indian Air Force na gun salute tawduna lainga ki matik saba ikai khumnaba kaloina na pangthokre IAF ki Corporal oiramba Srinagar ta posting da lairamba Hailang haukiba leibak pokpa nimita Jammu amsung Kashmir ki Pahalgam ki tamthiraba thodokta Mioi kuntaruk hat ki batugi manungda mahak sulai kitabani pau gi matungina mahakase Srinagar dagi Dibrugarh IAF station da transfer tawrabani amasung mahaki pochai sing lauba oina Srinagar da lakpada mahaki loinabi charo kamhwa ga loinana makoi ani Pahalgam da koiba lakpada tamthiraba thodokadu nangkhibani Malemgi Veterinary Numit Ngarang Jiribam District ki Subdivisional Veterinary Hospital na sinduna Animal Health takes a team Aikhoi pumnamakna sasan gi haksel bungak senaba punna honaminarasi haiba thim da pangthokre hairiba thoromasiga mari leinana Jiribam gi Kalinagar da hui humpunipan da anti-rabies vaccine lemna kapthokre masida Subdivisional Veterinary Hospital gi doctor amadi staff singna lemna hidak kapagi thorom adu pangthokhi Masi ahanbada Jiri Kaithel Ward number 4 da free anti-rabies vaccination camp asi pangthokani haina tawrambani adubu kudongsadabadagi Kalinagar da mafam hongdoklaga pangthokpani haire District Kang Association Jiribam na sinduna Dibong Kunogi Community Hall da Kangkhut tara na sarukjaduna sanariba Ahanba Thingnam Paripuri and Ichilinaw Ningsing Men's Kang Tournament Lisingani Kunmangagi Ngarang Sanakiba Match da MITL na Ichel Club pu Panjal Tarani Thoi Mapanda Maithiba Pikhi Match aduda N Kiran na referee TH Herozit na recorder amadi K Manglem na scorer oibikhi Tournament asigi ngasi nungtil pung amataba matamda YLCA ka SAYCB Kangkhut ka sanaragani
All Jiribam Sports Association AJSN Sindana Team Tarana Saruk Jaduna Chathariba Anisuba Arabjan Begum Memorial Sub-Junior Boys Under 15 Futsal Football Tournament Lisingani Kunmangagi Ngarang Sanakiba Ahanba Mesta Anandamoi Club na Yaol Club po Goal Manga Amada Maitiba Piki Anisuba Mesta GPSA na Sinleon Club po Goal Manga Anida Maitiba Piki Tournament asigi hayeng ahanba match ta nungthil pung ani makhai taba matamda RYC ga Sonapur GPSA B ga sanagani aduga anisuba match ta nungthil gi pung ahum makhai taba matamda Sunrise Club ga KMYC ga sanagani Kasargi Lakhinagordagi Yumlembam Thongama Mitaina Wusu Taulu Championship ta Sanagi amasung Senjengi Takaman amamam laurakre Chaliba April gi tang kunithoi dagina kunmari phauba Assam gi Kamrup Metro District ki DTRP Indoor Stadium da sanakiba kunithoi suba Sub Junior amasung kunmapan suba Senior Wusu Taulu Championship ta mahak saruk jakibani Assam Wusu Association gi makhada leiba Kamrup Metro District Wusu Association asilang ki basanaba sida Yumlembam Thongamana Bear Hand Tauluda Sanaki Takaman Aduga Single Weapon Tauluda Senjengi Takaman Laurakibani State level gi masana sida mai paklakpada Mahapu Lakhinagar gi club amadi khunja sigi miyamna harau nungai ba phongdokre lakadoriba national level gi masana gi damak khangalak-tuna sanabada saruk yaba phangana bagi damak mahakna mahaki damak isor gi maphamda thongni biu mahak sukanna hona jagi haina Yumlembam Thongamana miyamda haijaki Dengan sukan kami juga kalau Lakhipuronline hal itu pun nasisu dia nawaga malam pun mula awak nak tak tanggapan membawa jadi aduga jawab dulu mungkin jawab ini tak mau berbicara Barak Tampak itu asal itu tentang jauh ini sana besar ini Barak Tampak Mitei Irol Ek Loina Silon Apun Malup Assam Milal Gilamjing Makhada Chathariba Mitei Mek Diploma Course Tambining Basingna Poilapul SBI branch ki opposite ta leiriba Milal Assam gi Study Center da Center gi incharge Saram Harajit ki mobile number 7086023979 number asida pau phobinana bahairi course asi online amasung offline da tambagi khudongchaba leiri Assam lengakna Manipuri medium school singda Primary thakta handaktagi tamba hobagi damak mitei me ki textbook su pirakre aduna primary school gi oja singi damakta su special offer thamjari Tabiu amasung nainabiu sanamachugi mangal lamdam masigi sagnai raba iba lare lakpam champalal gi ani suba wari machagi khudol Wari macha taramathoi gi top pa mahau kalunana lamdam asigi saitabu hena masek mangal thogallagadaba sanamachugi mangal adongisu saruk oibiu nungsi publication silchar na haukiba April gi tang taruk bina kandida pangthokiba Manipuri saita parisara samgi humpuni toi suba chahi gi mifam lenda larian lakpam champalana iba sanamachugi mangal khopa wari macha larikasi phongkhrabani mitei mayek pabagi sagotpa oina mitei mayek amasung bengali mayekta wari macha taramathoi yawba eibagi anisuba larikasi mayamna pabiu amasung nainabiu larikasi gi phangpham Poilapul silchar amadi hailakantigi oina Seram Herajit Milal Assam mobile number 7086023978 Sonai gi oina Huirem Megras Signal Library Sonai mobile number 9864371705 Lakhipur gi oina Joy Mata di Xerox Fullertol Guwahati gi oina Yengkhom Upendra Kamekhya Book Agency Patharkuchi mobile number 8135028087 aduga silchar gi oina Lalit Press Works silchar mobile number 9435213245 ni
Energy Healing Center Rongpurda computer gi matenga anauba madi ariba anaba singbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anaba singi report lokthokpuna haksangi awatpa machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupi gi laina sing I watpa angang khawgi laina angang oidaba nupa singi phambi sonbgi laina prostate gland chawthokpa kidney amadi ising mari gi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layeng ba yaragani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba lejare silchar rongpur part 2 stone crusher manakta leiriba energy healing center da ngasimak lengsin birabu mangjongna appointment ki damak mobile number 9395732456 number asida call to birakna bakhanganjari Nungairaba pau yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya layengana bagi tamak ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Cachar Assam Nomaizing natabada numit kudingi ayuki pung mapandagi numitangi pung teret phawba layengzari mobile number 8638078821 hairiba number asida layengba lakpagi mangwainana appointment book tobinaba khanganjari Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu aroibada maruoiba paw amukhanna Mukhyamantri Himanta Biswa Sharma Barak Tampak ki jila ahumda panchayat mikhalga mari lainaba thorom singda saruk yakre Lakliba September tha sida Silchar Municipal Corporation gi mikhal pangthok lagani Kaptanpur Mitei Khungangi pibam urubada Congress ki luchingba mana pendaba phangdoragli Pahalgam gi thodokta laikhijaba corporal tag hailangi aroiba mathong mangam pangthokre amasung Kasar gi yumlembam thongama miteina Wusu Taulu Championship ta sanagi amasung senjangi takaman amamam lorakre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare